Meeteilol Waaheithangnau khangminasi. An Bamuktada, Iramdam, Sanaleva, Kanglipa, Manipur, Sigi Manu, Amusumapanda, Laikrava, Meeteilol, Mite make Punung Sizav Kudima, Kampremesurna, Ikai Kumna Utsari, General Sigi Maming, Manipur, Languages, Pieces, and Koje, Masi Nenagada, Meeteilol Waaheithangnau, Hibadi, Meeteilol Waahimatang Manau, English the Hiraga, Meeteilol to English Dictionary, Sigi Matanga, Nenezagadavani. Masi Nenezagadavasi page number 53 ni. Page number 53. Adudi ay matang hajarake. Meeteilol Waaheithangnau. Meeteilol to English Dictionary 506 suba wahida hai sangaga taruk su wahini masi Nenezagadavasi adi makhatabam nenejarake 506 suba wahida kawa laisam laikai. Kawa laisam laikai. Mingta now sana leiba kanglaipa Manipur da leiba khul amagi mamingni. Khul asi laisa homi yelhomi oiriba mitai singna kundaba khul amani. Laikai adi khul asibu kuntolibi Hambal Tairibi, Lairembi Adugi, Mamingdi, Laisram, Lairembi Koi. Matangashida Panjanimba, the Karin Hamatamda, Meeteilol Waaheithangnau Nainava Matamda, Meeteilol Kul Singasisu, Hana Lajaramba, Layakatagi Leramba, Masidagi Sahi Lishimari, Mangagi Mamangdi Hana Leram Lava, Mitegi Kul Singasisu, Matangi. Matungina Hapsarakani, Maramdi, Karigina Hamatamda, Mirei Bakti Lakpa, Narco terrorist Oiba, Muising Asina, Mitei Singbu, Halapa Amadi, Mirei Bakti Lakpa, Misingna, Iramdam, Sanaleva Kanglipakta, Wayan Yaushila Padagi, Lamdam Asigi Mitei Sing Ase, Awaba Nangba, Mikap Miracle Nangba Mayam Asina. Kanlapam maramna masti kanavida makta anoba miram dagi lakpa misingna kulmaming thonjalakpa mayam ase thingnabida makta hane lejaramba kulasigi maming singasu hapsarake awara pa yaurgasu habiru aranba yaurgasu semdok biru mathangi avloto matamda sendoknabo honajage makhatabo oina sidai yauriba mepasigi papalasigi matangda hajarake. This is the northeastern side of India. This is Manipur. This is the enlarged form of Manipur. Makhataba Mahajarake. Meeteilol is the original language of Meetei. Meeteilol is also known as Manipuri language. Manipuri language is the state language of Manipur. Manipuri language is the lingua franca language of all the people present in Manipur. And Meeteilol is the state language of Manipur. Makhataba Meeteilol Waaheithangnau matangda amana hajarake. Makhataba hajarake 507 suba wahida sangaga tare suba wahida kawa lairembi. Kawa Lairembi Mingta noun. Laisa homi yel homi oiriba Mitei singna kundariba kawa haiba kul asibu kuntolibi hambal tairibi Lairembi amagi mamingni. Sida ijariba kawa Lairembi haibasi Laisa homi yel homi oiriba Mitei singna kundariba kawa haiba kul asibu kuntolibi pambal tairibi Lairembi amagi mamingni. Makhataba amuk hajarake 508 suba wahida kawa naurem. Kawa naurem mingta noun sana leiba kanglaipakta kundariba laisa homi yelhomi oiriba Mitei singna kundaba kul amagi mamingni. Kul asibu kuntolibi pambal tairibi Lairembigi mamingdi panthoibi koi. Makhataba oina Meeteilol
Waaheithangnau asi harpa matamda Meetei mekta iribasing asi English onthokpa matamda karamba mawdu onthokpage amadi mafam asida sinariba wahaising asi karamba wanthok leibagi habi matangda amona tetakna hajarake Makhataba Meeteilol Waaheithangnau gi matangda amona hajarake Meetei Mayek Yekchal Lon Part 3 Laisha Homi Hagi Matangda Hajarake Essay number 1 Laisha Homi Habidi Kaino Hamatamda Laisha da Horapa Habidi Polakpa Atopa Lamdagi Lakpa Nataba Mi Original Native Indigenous People English ta Haiba Kontokni Aduga Meetei mekta ibani aduga English ta iba mayekna Original Native Indigenous People. Essay number 2 sigi matangda mo hajarake essay number 2 da sida essay number 2 sida lere yellow mi habgi matangda hajarake yellow mi haibadi kaino habda thaina dagi leiraklaba ariba mi miyoiba ai English ta haraga ancient people belonging naturally to the soil. Makhatarpa amu hajarake essay 3.1 da hamde essay 3 gi matangda hajarake ariba haiba wai asi rising tone haiba ma ayang ba haiba ma falling tone haiba ma arumba haiba ani thongna lai masi wan thoksing asi ne najarake ariba haiba sida rising tone orbadi RC hadi rising tone ayang ba haiba targade ariba mingtakni adjective ni mai wahan thokti kuiraba English harga all ancient haiba ansi matangda nisingjaningbadi inak oi matamda hadi ayang bada oi matam sina aina mahut singli English tai thorpa matamda Makada Pollington gi matang dong nei najarake 3.2 da ariba haibadi Pollington oina sideja dot na mi yeta adu English se irpa matamda sina mahut sili haiba secondary symbol oina mahut sinbani aduna makhatarpo oina hajarake matam kuina tekta kaidana thamba ona ariba haibji Pollington orgadi matam kuina Tekta kaidana thamba aduga English ta haraga to preserve for definite period ani subida kudam oina season or store or season fish haibidi matam kuina listen duna thamba haibatare sumaina wan to bigani maramaduna Meeteilol Waaheithangnau neinaba matamda mathang nainarapu matamda ayangba amasung arumba Kontoksing ase haibadi rising tone amasung falling tone ase matangi matung ina hapjarakani ngasidi Meeteilol Waaheithangnau gi matangda neinajaba matang asida loire channel asigi mami Manipur languages features haina kaujai ngasi Meeteilol Waaheithangnau neinaba asida kulgi mamingsing palpam sung lairembigi mamingsing palpam matamda awana palargadi haibirau jumthokbirau Matangi upload to matam da sumthok jage yengbiraba punang pungang kam premise or nei kai kumnaba usari matangi upload to matam da ai khoi puna amok unaminasi